Akashvani Imphal Kshetrimayum Chitrabhanu na pau pasari. Manipuri Chintham Tampaki BJP MLA Singa BJP ki National President JP Nada yawa Dolly Mukok Tombalu Chingba Singa ngasi numidang waram pung mga makhaida New Delhi da wari sanaragani wari sanagadari basina Manipur da miyang mhutna semba sarkar ama lakpagi lambi yadlaba yai haina panari Hanigi Mukhyamantri Nongthombam Biren Hairi Ekoi Pumnamongna energy bumanghandana yamna haising na amasung tungkoi na chanhagadaba mongda sinasi wafuma singasi National Energy Conservation Numika Mari Lenena Sri Biren Fungdokpani social media da thagatpa warol amada Sri Biren hai ekoi na ngasi energy seksin na sinabana tungi punshida lehegodoriba akoibegi phibam fagadham patana tana mapangan kalhangani ekoi pumnamongna energy marang kaina leiba Manipur ama sengasi haina mahangna makhata khi Housing Ningthamthada Ingbagi Chang Henglakpa Amadi Lechil Kungna Thabana Toina Thokpana Flight Paithokpa Sinda Theneriba Kudong Chadaba Sing Hantanaba Imphal International Airport ta Cheshul Thorang Kaya Lokale Marilenaba Department Sing Airlines Operators Sing Yauna Tongan ba Dry Mock Exercise Sing Yauna Lechil Ka Henna Thorokpa Matamda Karamna Mayok Nagani Hivig Matanda Mipam Pangthokli Hairi Manipur State Legal Services Authority na Sinduna Chahi Asigi Aroiba National Law Adalat Rise Asigi Mapam Kaya Ngarang Pangthokre High Court of Manipur ki Chief Justice M. Sundar na High Rise Asigi Zila Mapanda Punna Bench Tarahumdoi Khaidokuna Pangthokiba National Law Adalat ta Punna Case Lising Mari Chamapan Kulhumdoi List Toki Ashumna Law Adalat Pangtokuna Chahi Kaya Panna Lakpa Case Kaya Loshinba Ngamle Mangna High National Legal Services Authority gi Lising ani taruki calendar gi matung ina lok adalat marirak pangthokani matang chahi gi March 10 May 8 September 12 amasung December 12 da lok adalat pangthokani hauki bachahi lising ani kunma thoidegi panna leriba case loshinbegi chang hengalagli panna leriba case sing atuba matamda loshinba ngamnanaba litigation public sector undertakings sing amadi government entities singna lok adalat ta lakpiu haina mahangna appeal tokhi Churachandpur Zilla da Zilla Takyo Eva Vendor Development Program amasung MSME gi pothok sing utpegi thorum amanga solution kre ngarang degi hokiba thorum asi District Industry Center Churachandpur na Rising Accelerating of MSME Performance Scheme gi miyang makhada shinbani thorum atuda tongan ba sector degi entrepreneur tratre na makhoi ne semba polong kaya utki handloom handicraft lay akangba amadi chinjak sem sabana chingba utpa stall kaya hangki numinini chumna chataki ba thorum atuda MSME gi Assistant Director T. Hauzong DFE Imphal gi PC Lanunlon Pizza amasung ate akang ay singna MSME gi kuthangda karamna pothok sing kaithel da yohan gani natraga pothok sing asi lene naba agency sing karamna paw phawna gani habig matang lo bapong kya thamki tungda official singna thorum aduda saru yakiba entrepreneur singda certificate sin su entokhi Rashtrapati Draupadi Murmu na hairi energy kan bahaibasi hojikti Yamna tangai fedaba ama oire New Delhi da pangthopa National Energy Conservation Award listing ani kunmunga enthokpagi thorum da Srimati Murmuna wafamasi phungdokibani Energy Conservation listing ani kunmunga gi matang da pangthopa National Painting Competition da mokong matang takraba mahiruishin da su Rashtrapati na manamatum yenthokhi Madhya Pradesh ki Mukhyamantri Mohan Yadav na hairi Rajya asita leiba Viranga Durgapati Tiger Reserve matang chihigi nongzu tha phawbada Africa gi Kuno National Park tagi chita sing purak lagani Rajya adugi Mantri Mandal gi mipam amana Sagar Zilla gi Nauradheda leiba Viranga Durgapati Tiger Reserve asi chita lei bayana na bamo ongda sangat na ayaba pikre Sri Yadav na hai leba asida samakal asi thambada mai pakpa mapam Madhya Pradesh khakta da oire mangna hai Madhya Pradesh sarkar na ate lamlaki sa sing mapam adu da puruk na ba khongtang kaya paikhatli Kolkata ki Salt Lake da Yuva Bharati Stadium da ngarang thokiba thokdoka mari lenena police na somoto case amal lakhole hairi ngarang Argentina ki footballer Lionel Messi Stadium adu da lakpada thingna Ningthina uba phanghawdabadagi khoishawnarba miyamna poche thugaiduna amang ata thohanki Nongchu Bengal gi Mukhyamantri Mamata Banerjee na thorum adustiliba miyoising matakta inquiry chathanaba khangankhre Jammu Kashmir gi Line of Control manakta varat lanmina ngak sambagi tabak akan mamongda chathari mapam aduda untaba khara thabadagi lanmishingna han unna kupsunda leiramba umang amadi chingsang sing ngak sambagi tabak kankhalakli World Squash Championship gi final da ngasi Bharat amasung Hong Kong
Chennai da sanaragani ngarang sanikhiba semi final match ta Bharat na Egypt 3-0 maithiba piduna final changlakibani Paulo Sere